अहानबदा मरोइबा पाउ Tronglaubi angang ani hat kiba amadi Central Security Force sing na miyoi ahum hat kibagi mayokta ngarang numidang sumafam kayada mairagi khongchat chatkhre amadi khongjang junction kiba amadi Security Force ki marakta chawna muknaba thokpadagi ashokapan yawnakre Kurumjari, Istv Manipuri Pamiding Tabiri Pumna Makpu Taram Nokchari Pausanok na Pizari. Tronglao bidangang ani hat kiba amadi Central Security Force sing na miyoi ahum hat kibaki mayokta wakat khongjang changshilakpagi manung channa amuko amawawa CORH MSF amadi palampam Haidi balup mga asiga punna chatminariba mayay lambi apunba mayra paibi singilub Malampal Imphal West District United Clubs Organization UDOCA Amasung All Mayay Lambi Clubs Organization Amal ko na sinduna Thongkhong Lakshmi Bazar dagi hauraga Samuraw phawba yamlaba miyamna mayragi khongchat chatkre mayragi khongchat aduda micham miyam gi lantum amadi punshi ngakpa ngamdaba Center Force Hankro Aikoi India Central Security Force sing thazade go back Central Force aikoi gi leipak aikoi na ngakchagadabani aikoi ningtam na hingadabani haiba kholau kya lauki Malampal gi Secretary Huidrom Ongbi Khomdon bina Tronglao gi thodok adugi ngasi fawba mihat pasinggi achumba asengba langlalangjil ama fawba state amadi Central lengak na puthok triwa asi karigino atuwa matamda lengak na mihat pasing adu puthok pirau kariguma puthok taba taragadi masidagi henna chawba khongjang kaya changshilakani haiki Jawan sing na ekoi bunna amuka mo ekoi gi parja hatpi gi bagi mayok ta ngasi bau India lenga amasung Manipur gi lenga na ekoi ngasi bau mihat pasing se aseng ba achumba amata puthok ta na namsel laga thamba se ekoi pende haidana changchan jarak pa khongjang ni masiga mari leina na ekoi rally ase chachabani maira gi rally ase aduna ekoi masidai da athoba matamda khongjang asi chalingai marung sida ekoi gi India lenga amasung Manipur gi lenga na aseng ba mihat amasung aseng ba dandi bibi dana achumba wayan bichar tawira abadi phai khongjang je hantokani kaigumba tawiratrabadi sidagi henna akanba khongjang changchalakani haibase aikoina media gi through dagi India lenga amaso Manipur lenga ki aso wasangsing da aikoi thamjari Malampal gi Vice President Wangjam Sorojini na India lengang na Manipur da yengliba midyeng asik karino masi aikoi yaning de CSO madi mera bai bising amato ina punsin minarasi haiki India lengak na Manipuri yang miyak chuk ya de etum maton pakpa leirik ambhau koi chingli de I marik ama chelge khairoi piroi nabiro acha uba macha thiranu amuba angau ba thibiranu akhoi lawai de lebo ro imban de lebo ro akhoi mera pai bi do ro civil organization punamak loina punjam biro ama toina punjalaba matam lingjen manara kanda akhoi na mai pakadabni lingjen manade ge khoi mai pak pangamoi Manipur da thoklibi rang ashida ko militant sing na maitai gi apikpa angang yaw na micham kya tamthina hatpi khiba thodok kaya ashida National Investigation Agency NIA da shinakhiba case amata chapchawa langla langjil puthokpa ngamdana leiribani Manipur lengang na ko militant sing na maitai amadi tangkhul gi miyoi ani tamthina hatpi khiba case ashi Manipur lengang na NIA da sinare haiba ashi sekmaijin khunau gi miyam ni yabangam loi mihat pasing asigi achumba langla langjil Manipur lengang na thu da puthokna ba honagadabani haiba demand tawduna Kaksing district ki Sekmaijing Khunau da laiba club ahum Sekmaijing Khunau Youth Club SKYC Sekmaijing Khunau Welfare Club SKWC Rural Youth Development Organization Raido amasung lamdam adugi maira paibi singna SKYC ground gi hauduna maira gi khongchat ama chatkre khongchat aduda Tronglaubi mihat yaning de chenabu kuki militant singna fagatuna athuba matamda chairak piyu angang hatpa chairak piyu ukrul lambi ambush yaning de Manipur NRC chana halu Manipur dagi Central Force lauthoko Manipur gi apunbagi saktam kaibi yaroi haibana chingba kholau kya shulau ki lenga ki thawongbu pendabashu fongdoki
Strong Lawi Thodok Amadi CRPF na micham ahum hat kiba thodok pu yaning daba fongdok tuna Kakching gi Meira Paivi Amadi Club Sing na punna shinduna Kakching da miyam gi oiba Meira gi khongchat ama ngarang chatkre Meira gi khongchat aduda micham hat pa kuki militant sing chairak piyu micham miyam ngak pa ngamdaba lengak karam balengak no micham hat pa CRPF miyam khangna chairak piyu NRC chana halu no justice no peace haiba kholaw sing lauki miyam gi Meira khongchat aduda pam daba thodok sing thok tanaba SP Kakching Priyadarshini Laishram na luchingba District Police Kakching gi personal sing na Kakching Bazaar da thattuna thamki adugo masing yamnaba miyam aduna National Highway 137A da laktuna DC amadi SP office lairiba Kakching Chumnang lomda chatnanaba hotnarakpadagi ngaihak police ka muknaki tungda miyam adubu control taunanaba police na tear gas amani mo bomb sing kapki masing yamlaba miyam aduga ngashi ayuk angan ba chawrak na pung ani makhai rom phawba muknaki muknaba aduda nupi ama tear gas na makhongda pan badagi soki asokpa adu district hospital Kakching da pukhatuna layingki loina na khongjang aduda saru yaramba yai hain chingnaba miyoi taraga taruk log police na faki hairi Trong Lawi mihat kamari lainana Manipur apunba Meira Paivi na kaukiba numit mangani gi total shutdown ngashi nini suba numitta Kaishampat paring gi Meira Paivi lup tara na shinduna tidim lambi gi Kaishampat paring da total shutdown saugatuna lambi thingbigi thabak chathakre mai ising ana ayek amadi lining laishon ga mari leinaba singde athingba pikide Manipur University ki gate maya da su lamdam adong gi miyam na thoraktuna lambi chatpasing thingkre Amarom da Manipur lenga ki Chief Secretary Dr. Punit Kumar Goel na thorakpa order amana Manipur lenga ki office sing hanagumna mathau pangthokna ba khanghan baga loinana mari leibasing ge ayaba yaudana office ta laklamdaba tarabadi makhoi gi mathakta department action laukhatna ba makok thongba singda khanghalakli People's Movement for Peace and Development Manipur gi team na Tronglao bida thokiba thodok aduda haktheng nana chatuna thodok thokiba family gi miyoi singa unaduna wari sanakre JAC ga su unaduna makhoi gi asoiba adu chumthokpada saru yaki team aduna Kwakta khunda chatuna kwakta gi CSO mangaga su unaduna moirang amadi kakwada Kawagi marakta misunderstanding lainari ba adu wakal taminaba wari shanaba lakpani hairi organization asigi general secretary Anand Laishramna ukrul lambi litanda kuki khulai paiba terrorist na micham tangkhul ichilinau ambush tawduna mishimina amadi asokapan yauhan babu yaning daba fongdoki hairi People's Movement for Peace and Development Manipur gi kuki yaudana Manipur ashi kuki yaudana maitai mitai pangal amadi naga amasung Jelangrong Union gi mi shuna yauba CSO ni peace purakna ba idea of Manipur da yumpham oiraga semba organization ni haiki loina na khoi makhata na lekhidraba adugi imung manung amasung akhoi justice ki damakta leibiriba dumba GSC ani du punna khosamna raga imung manung gi ayaba ga loina na Lawat pa makata wa phirep singda ayam punna sabina na ba amsung justice ki damakta makhata movement usta sabama baina na ba ayam pandamda Numilay haibalay makhalasi Manipur da hana yengbada fazaba khaki thanaram labashu haujikti masigi fazaba khak natana kanaba magun kaya lay haiba khangnarakpadagi Manipur gi mafam kaya da numilay thabagi ho amalakli lamdam asigi expert sing na numilay thaningba farmer sing da mathau taba wakhal lawsing amasung machak sing pibirabadi lamdam asigi economy da achauba mating pangba yaba lambi ama oiba yabagi thajabalay hairi hiramashida paudama mathamjari Haukiba chai khara sida aikoi Manipur gi Valley de leiriba district sing sida numilai si paksana thabagi ihu ama lakli masigi manungsana aikoi Imphal West district ki manungsana leiriba kangchup chingkhong sida su aikoi farmer amana hariba numilai si aikoi changeng oina thabada yamna mai pakna leiramba ISTV news na thengnaraki
Zahi Kragi Mamangda, Aikoi, Numilai Haiba, Lai Makalsi, Aikoigi Oinadi, Sala Kanda, Maki Pazabadu, Yengnabagi Damakta, Tanaramba, Lai Makalama Oina, Launarami, Tabutobo Hajikti, Numilai Sida, Tongan Haksang, the Kanaba, nutrients, Mayama Yauba, Numilai Asi, Aikoi Tau Oina, Sungbayaba Adugumba, Maru Ama, Aikoya Lopa Yaba, Posakama, Oibata Natana, Agro, Eco, Tourism, the Su, Tourism Pamba, Maipanga Toboyaba, Lai Makalama Oina Hazik Manipurda, Taunari, Machine Maram, Orakanda, Hazikti, Aikoi. Tampaki Valley district singda Nimilesiana Parks and Maipanga Tabasi, Istv News na Tongan function the Coins Alaga Ying Bada Tabasi, Technology, Aduna Asigumba, Kang Supsing Kongi Wenesu, Haidiba, Mafamasida Farmersina, Matokaramna, Mahaki Nimlesing Si Mai Pagna, Taribano, Haidibu Nimlesing Tabada, Karikari Matotai, Aduga, Nimle Tabasina, Mahaki, Seltungi, Pibam da Kayamna, Hongba, Lakadege, Haiban Sing Basing Dugi Matang, the Istv News, the Pongdropapam, Mayambuna Luminasi. Aise taseng badi tawong khang dabadagi karino madi tawning ba YouTube ta karida dia khoi gi sunflower thaba se dum uba dugi aicho thaba yenge hedana fast oina yeng mane ado sunflower se dum mai pang thaba dum yai maru oina khoi gi gilofam je ising so marang kai daba adagi lo ubu du so nungai taba ithai jing sa gi kuki gi area jaga do oibane na sangaga tharub du khudong cha dabadagi aina mase kaidawra phaga dongno khala kan sida aina as mayam so sunflower thai adorga aicho tagina Haina Targi and Maneduna, sunflowers, Tabada Mai Pai, Tabi, Massi Matanga de Incale, Hena South Tokna Tage, Hedana, Karigumana sing Namilay Tabada, Namilay Butage in a Canba, later day, Kaidogi Mai Pa Oidono, Massi Am Lubanate, Adum Tabada, my Apatukimatic Pai, Namilaje, Atopa in Zanga, cannot over the sea, Yamlude, Adum Sane, a Levaxi. Tasyangbadi akoy lomi akoy ji dukimatik wa bane na sinsang ama koy ba habisi pesa aduk sange labor mayam sange adagi maru marang dagi aduna sarkar na khangde department na kitang maru marang do orga so akoy da pibiragadi kitang do orga di sep oigani karigumba ina thari basi dagi hentok na akoy gi department na khangde akoy gi training gumba piragadi sidagi henna improve oigani na khale lomi moina sunflower di thado ure duga ji sigi maru se kadai di yon ga dongno kari to ga dongno haibde ai karimta knowledge lai banate aduna masi matanga khoi gi akhangai tawbiraga khoi gi maru se kano tawbiradi nungai ni Ladiba Lomi Singer Sina Matamatam Gimatok Tarapa, equipment sing, Matamatam Gimatok Taba, training the sing sing asi, Manipuda Ladiba University sing, institution sing asiga akang hai expert sing sina, Bibi Badi, Makuina, Mangiba, Manglan asi, Hena Mangpound Hanbada, Asawating Ama Wagini Haiba, Wafamasine, Nakalamaranda, Manipurgi Sel Tungi Film Patavasina Maram Oraga, Shubam Napong Kang Ladiba, Nahasing Asina, Asiguma, Nimilian sing sing asi, Atienda Matam Gimanunda, Yamalina Potok, Pangbayaba, Sigumba Asida Mai Onsinba, Taragadi, Masigum Asida, I Ano iho ama sagat pataragadi sarkar ge white collar job tanba khaktagi mathakta aikoina isa gi semilon da ning tamba werena semilon ning tamba khunai ama oibada nimulei thabana singba sing asid asawa iho ama lakpa taragadi aikoi masigi anoba pandup ama manipura hangdopa ngamgadra haiba wafam asini puna maksing asi matangi matung ina kali orapaga haibadu aikoi mayam punna ngaiminaba tari ISTV pawgi damakta cameraman G Gagan Sarmagal werena pawdam jariba Kumarjit Wahingbam Kangsup Chingkhong Imphal West District RPG caption duna angang ani amasung madugi matung tarakpada CRPF na kaptuna hat kraba athaw shingi imung manunggi awabada KCP na thamoi sokna nungai taba amasung aikhoi amato oibagi wakhalon fongdoglakli haina Kanglaipa Communist Party ki Secretary Information and Public Relations Department ki M Punsiba Maitei na khudyek piduna thadorokpa cherol amana hairi cherol asina makha taraduna asigumba miyoiba khunai gi chanabigi wangmada tawrakhiba attack aduna Pirakhiba chaitheng adu wahai khaktana mapung phana fongdokpa ngamloi amasung attack adu chathakiba miyoising amasung khutlai paijadaba micham hatpi khiba CRPF ki personnel sing du masak khangdoktuna maralgi matung inna chap chaba chairak piba haibasi ngasigi loilam lenga ki mathoni hairi chirol asina makha taraduna kariguma masigi mathausi loilam lengak na chatpa ngamdrabadi miyam sangduna revolution tawrakpa haibasi mahausani hairi pumna makshi oiraga su hauzik satharakliba numit mangani gi oiba
total shutdown kauribasingsi khoisaunaba asi yamna maram chabadi oiragasu numit mangani gi total shutdown hekta thamjinbadi maram chade haina KCP na lawi haidi masina khwaidigi chauna chaithing piribasi ngasi gi lengak asida leiriba mantri mandol sing bureaucrat sing natraga senjau paiba imung manung sing nate haidi total shutdown asina nongmagi chara tanjaraga hingliba imung manung singa masung toina ayet atpan pibiraba mahairoi khunai asidani hairi lambi sorok nongmagi sufam nongpham thingjillaga kanano awaba mayuk naribasi tamthiba mihat pasing adura loilam lengak asira natraga nongmagi chara talaga punshi leliba bicham praja sing asira hairi kadi maramgi mapham matam chap chanaba amada leipak miyam hupna achowa protest rally ama sillaga power pairiba sing asigi leifamda thomjinduna makhoi bumicham praja singi punsibu ngak shenbagi mathau adu ngak na chatpa hanjin ngamlaktabagi achawa para ama lengak pairiba singda tambidribano haidi leipak miyam gi damak ta sengna hotna biribana kanano aduga miyam gi ihaugi mingda achauba marumda rajniti tauduna leiribana kanano haina khangdokpa ngamlabra haina hanglakli nomagi chara talaga hingliba sing lambi gi chidaida potfam phamliba ima ivel sing amasung rikso thauduna chara taliba ichil inaw singbu henna selthumgi awapamda insinbiri hairi total shutdown asina miyam gi phirepu na thai halli khunai bu shontha halli amasung tasengna justice purakna ba hona zariba singi awabadu henna lutha halli hairi laikhidraba singi imung manungi dama KCP na su khongpham chenna leptuna leiri yekna bada laman khumnana bagi mingda micham praja singbu awaba pibadi langani haina KCP na lawi hairi justice pangna ba hona bada ikoi mashel awaba pinaba amasung leipak se kangkhong chaihanduna lagadi aikoi she yeknabana tawningliba adumak tawraga leirabani haiba khangbiyu haina cherol asina makha tarakli paugi marak thana tema brem matang lauzari honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule Dada! Hindi magkigano. Alam mo tamo, sige yung se, next time tinacheksin na laksilaga tamo ka ba ni Ned? Dada lang si juhar habaga am takidrbo. Asum na, mayam na machalbog na option lugum. Masige yung masilug, asuya na ang koka dapat agi. Next time tina ngap seli. Next time juhar habating ngakok na nabasim mani. Zaman technology siya na mana, concrete katok na tinaba matanda, kapang ng amok na hinggal adli. Next TMT, strength is in the quick. matam ginungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup break matung amukhana taram nokchari makhataba pauda Shahi Sudribangang Shing Luhong Bahaibashi Achoba crime amani aduna mashi thingnanaba Vigilance Day haiduna Akshaya Tritiya campaign hairiba campaign asi India gi mafam kayada ngasi chathariba asigi saruk ama oina Bishnupur district ki oina su campaign asi haudokre District Administration Bishnupur amasung New Life Foundation Manipur na sinduna Akshaya Tritiya gi campaign haudokpa aduga mari leinana New Life Foundation Manipur gi Secretary Dr. Lamavam Pishakna Nupana chahi kunmathoi nupina chahi taraga nipal sudrabadi luhongba yade chahi sudriba ngang sing luhongba haibasi India gi oina leiriba The Prohibition of Child Marriage Act PCMA lishingani shubna taruk ki makhada chahi ani jail da leiba natraga fine thiba natraga chairak ani mak phangba yai angang luhongba duga saru yariba catering decorator band party luhongba gi laishon tinson tauriba dharma gi luchingba amadi angang luhongba duda mateng pangliba imung manunggi miyoising marup mapang pumnamak chairak phangbayai hairi Global ki piriba Sustainable Development Goal piriba 2030 asida child marriage ase India ki country khudimakta masi zero down mo propong amdragasu maximum masi sahi sudu luhongba se
tokpa aduga karimba toromba taragasu ain matungina sangshinba aduga thoromadu pangthoke lemba taragasu madu yamna preventive oiba mawong da sangshinna bu khotnaba aduga karimba luhoma shem saba lemba taragasu madu yade yapoda khangna nabgi bizil orakpa aduna akhoni maruna pirba maruba message thing if you see child marriage and stay silent you are part of it. Campaign adugi saru ama oina angang lohongba thinglashi haina puna wasak lauminaki thauram aduga loinana New Life Foundation Manipur gi Safeguarding Policy and Procedure Manual of Organization Background and Profile haiba revised policy documents to release tauki. Ima kondong lairembi thaugalup more na sindana ngasi kalengi humni panba numit asida ira thongnibagi thauram palace compound leiba iboy ama sumang lila complex ta pangthokre thauram adu da more da khundari ba maitai amadi tongan tongan bamiyoi kyana ira thongniba da saru yaki amadi ima kondong lairembi thaugalup asigi wangang loi irom rajena thogliba irang asina maram oiraga iramdam more da changba yadaba maramna handaka chahi ahum lak subu oina ira thongnibagi thauram ashi pangthoktuna lakli masida state amadi center government na chingba lamsingda hanjin hananabagi masa masagi lamsingda hanjin hanbagani haibagi thajaba wafam sing thamkhrabashu ngasi fauba tang taba fire uraktabana maram oiraga mafam asida thoramashi pangthoktuna lakpani masida more miyam na iramdamda nongmadi soidana hanjin gani haibagi thajaba thamduna imagi thoramashi hanagum numit tarani tara humdoini pangthokani haiki taseng na ikhoina ima konong lairembi haraubagi thorom preserve tawna ngasi bawda chachari basi tasengna aikoi more khaktagi prajana sinjaba nachade iramdam tampak asida leiriba isina khwai khibingna mateng pangbiraga loina na aikoi more college ke oja sing more da taramba officer sing police sing loina na bureaucrat officer sing minister sing khwai mayam na mateng pangbiraga aikoi gi imagi thorom machi pangthok chabani aikoi nong natraga nong madi soidana more iramdam da hanjallaga aikoi gi imagi thorom machi chauna hanagum mahusagum amuke na pak chauna aikoi numit mapani natraga tramdoini natraga tramngani harau jarambadu soidana pangthok sagane hebe wakhalunduda ngasi bawda aikoi thadok chadri aikoi sungsoi soidana lamdam maduda more iramdam da hanjallaba matungda aikoi gi thorom masi amuka na pangthok sagane hebagi wakhalunduda ngasi bawda sahi gi imagi kumjanbagi thorom masi pangthok chari Ibudau thangjing moirang harauba kumsi chahigi oina ngarangdagi haukre ibudau harauba haubagi lai itabagi thauram moirang chingai da pangthokre thangjing seva mandalna achoba thaudang loduna phamnaiba chairap loisang lei maningol loisang maiba maibi loisang amadi pena loisang puna khutsamnaduna ibudau thangjing lai kolnungdagi khongsha laklaga moirang chingai leikai tamna laktuna lai itabagi thauram adu pangthokhibani kumsi chahigi oina ibudau haraubagi thauram asi lai gi pangthoktaba yadaba thauram singa loinana numit kunga mari ni chupna pangthokani hairi leibak miyam na housing manipur da oiriba tangdu leitadraba fiba mashi amuktang mahausa gi punsida hanjil hanbinaba punna thauniminashi haina thangjing seva mandalna leibak miyam da paujilakli Indian Company Sports Federation gi sponsor makhada chatkhiba April 5 dagina 8 fauba Nashik ta pangthokhiba 11th National Indian Company Sports Federation Games lishingani kunga manga kunga tarukta football gi champion oirakraba Manipur team bo haraute amna okpagi thauram ama Young Citizen Social Club haubam mara kangjom leikai community hall da pangthokre championship adu dasaru yakhiba Manipur gi oina sanaroi team manager amadi coach bo Young Citizen Social Club haubam mara Shell gi mating pangbaga loinana haraute amna okre assistant manager cum coach Dr. Kiren Yendrem Bamna All Manipur Company Sports Association gi sanaroi singna championship asida Maharashtra bu final da goal taruk shino da maithiba piduna final lobangam kibani sel gi awaba lakpa matamda khangna chanaba kayana shell mating pangduna pungning thogat pirakpana champion oiba ngamlakpani hairi players in yoga pinable like the sisi angang parents guardians sing mama pa sing so sigi pose khambira kanda asi thengare ba awa ba sing se halakda thengare smaina thengan logi haiba ta ga oja sing ba yam tai ona lemina ba aro tas to kanda khambai wa hom sing se khandara ga nei ga kanda chai ba pose oja sing ji nate oja sing ji aman yam ba professional sing ba thalo ga matam managa paisa managa angang sing ai bu sing ji angang sing sa sing isu sing se Sigi the Maka Manipur Malama Irandam se India signed over the Queen Saru Yon Naway the Maka Una when he had said, understand of your hygiene.
Young Citizen Social Club Haubam Marak Kangjam Lekai gi General Secretary Irengbam Ekendrona Mating Leiba Sanroi Kiani Iram Damashida Leiriba Mapung Phaba Sanabung Marang Kaina Leitaba Lairaba Sanroi Kayan Ashibu Miyam Pullaga Shogatfam Thoi Club Asina Sports Kilamda Mangjin Thaba Pumna Makpu Matam Pumbagi Oina Puning Thogat Nanaba Wareb Lauri Haidi Parents in the Kambi Katabla, the families in the Kambi Kabaji. I Sadna, Sagi journey, Satuta, Field Tolba, the sports of the Torio, manners, Mana Tabanga, the Lovigano. Aham is somebody young, somebody to my mother, Matamjana plant, the way with Topoli. As on the auto agent, in the back of the medium to the Niyama Nikasana Vitara, to rest of the mother can go from Redji. Adumajuma can be parents in the continue, arrive as a journey, with champion or Uraka and citizen from the job, okay, in Kosamadi, Amukan and Tarkasari. Loshila Padamaro pausing Amukana Pizari. Ronglau bidanga ngani hat kiba madi Central Security Forcing namio yohum hat kiba ki mayokta ngarang numidang shumafam kayada mairagi khongchat chatkre amadi khongjan changshin kiba madi Security Force ki marakta chauna mukna ba thokpadagi asogapan yaukre Pabgyan Pm-Istv na Manipuri Pam matang sa Lucinjari, miding tabiram ni upum na magpo mukha na kurun.